लमदमसिगी मियामना सखंगनरब सैसकपा एल जयंता एलाइस तप्तागी मथक्ता चुराचानपुर पुलिसना एफआईआर अमा पानखिबगी मायोक्ता ngasi tongan mafamsingda wakat mifam changsinkhre ELSA SEVA LC WDA amadi UNDC na sinduna ngasi naranchana market set maike adongi maira 5 sing amadi miyamna wakat mifam chathaki wakat mifam maduda saisakpa taptagi mathakta makhal amatagi action lokat pa yaroi taptagi dama ekoina leplei tapta phaba yaroi haina iba warul sing sizinaki sab manaba khongjang adu sunu sifai mayai market set to sumaike adongi miyamna wakat khongjang changsinki apun malup sunu sifai amadi fubala kaichel phambi singna chathakiba khongjang aduda saruk yakiba singna professional singer ama oidiba tapta da makhal amatagi action lokat pa yaroi tapta da aki tujungba pokan bigano haiki ningsingba yabade tha asigi taraga hundoida churachandpur police station da ZSF na taptagi mathakta wakat cherol ama pisin kibaga mari leinana churachandpur police station na FIR ama lokhat kibani amarom da saisakpa tapta na hojik lamdam asida thokliba irang marak asida cookie len haina mingthon ba isai ani phong kibaga loinana miyamna supamna tanaribani